Kuki lalhꯧꯕꯁꯤꯡꯅ ꯁꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯈ꯭ꯔꯦ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯀꯦꯗꯔ 150ꯔꯣꯝ ꯀꯥꯝꯖꯣꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 4ꯗꯒꯤ ꯂꯩꯔꯛꯈꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯆꯤꯛꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥ ꯄꯥꯏꯈꯠꯂꯤꯉꯩ ꯆꯩꯔꯛꯇ ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯕ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯉꯁꯤꯁꯨ ꯎꯈ꯭ꯔꯨꯜꯒꯤ ꯂꯨꯡꯊꯔ ꯆꯤꯡꯁꯥꯡꯗ ꯂꯩꯕ ꯁꯤꯅꯥ ꯀꯩꯊꯩ ꯚꯤꯂꯦꯖꯇ ꯂꯧꯇꯥꯡꯁꯪ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯦ ꯃꯔꯛꯁꯤꯗ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯦꯗꯔ 150ꯔꯣꯝ ꯑꯃꯁꯨꯡ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯥꯝꯖꯣꯡ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯀꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯤꯅꯥ ꯀꯩꯊꯩ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯨꯡꯊꯔ ꯆꯤꯡꯁꯥꯡꯗ ꯂꯩꯔꯤꯕ ꯁꯤꯅꯥ ꯀꯩꯊꯩ ꯈꯨꯜ ꯃꯅꯥꯛꯇ ꯂꯩꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁꯤꯅꯥꯏ ꯀꯦꯝꯞꯇ ꯂꯩꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯃꯃꯥꯡꯊꯛꯇ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯣꯏꯅ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯔꯩꯈꯣꯡꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯌꯨꯝ ꯀꯩ ꯒꯥꯔꯤ ꯌꯥꯎꯅ ꯄꯣꯠꯆꯩ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯛꯊꯦꯡꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯒꯥꯔꯤꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯈꯨꯜ ꯈꯨꯟꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯀꯌꯥꯅ ꯎꯈ꯭ꯔꯨꯜ ꯀꯥꯝꯖꯣꯡ ꯐꯨꯡꯒ꯭ꯌꯥꯔ ꯌꯥꯎꯅ ꯇꯥꯡꯈꯨꯜꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯍꯦꯟꯖꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯆꯪꯍꯟꯗꯅꯕ ꯂꯝꯕꯤꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯕ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDPꯁꯤꯡ) ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯑꯀꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯂꯩꯉꯥꯛ ꯑꯁꯤ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯎꯅꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯉꯁꯤ ꯁꯤꯅꯥ ꯀꯩꯊꯩ ꯚꯤꯂꯦꯖꯇ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯁꯦꯡ ꯑꯎꯡꯁꯤ ꯑꯃꯁꯨꯡ ꯀꯤꯡꯁꯟ ꯃꯣꯏꯕꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯈꯤ ꯑꯗꯨꯃꯛꯄꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯎꯃꯪꯗ ꯐꯥꯔꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯆꯥꯎꯔꯥꯛꯅ ꯀꯦꯗꯔ 150ꯔꯣꯝ ꯑꯣꯏꯒꯗꯕ ꯁꯤꯅꯥꯏ ꯀꯦꯝꯞꯇ ꯂꯩꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯀꯦꯗꯔꯁꯤꯡ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯦꯝꯞ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯅꯥꯏ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯑꯄꯨꯟꯕ ꯀꯦꯗꯔ ꯑꯁꯤ 200ꯗꯒꯤ 300ꯔꯣꯝ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯗꯔ ꯇꯪꯈꯥꯏ ꯑꯃ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯎꯜ ꯅꯤꯑꯣꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯒꯨꯔꯤꯂꯥ ꯋꯥꯔꯐꯤꯌꯔꯒꯤ ꯂꯥꯟ ꯆꯠꯊꯅꯕ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯗꯔꯁꯤꯡ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥꯁꯨ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯥꯃꯦꯡ 24 ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤ 22ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯥꯂꯦꯟ ꯇꯝꯅ DI ꯇꯥꯇꯥ MN02B8290ꯗ ꯍꯥꯞꯂꯒ ꯄꯨꯁꯤꯜꯂꯛꯈꯤꯕ ꯏꯚꯦꯛꯁ ꯍꯥꯏꯅ ꯈꯪꯅꯕ ꯋꯥꯏꯜ ꯃꯥꯎꯟꯇꯦꯟ ꯒꯣꯠ 23 ꯐꯥꯔꯦ ꯍꯥꯏꯔꯤ ꯂꯝꯂꯛꯇ ꯂꯩꯕ ꯍꯥꯃꯦꯡ ꯃꯈꯜ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ MD ꯀꯥꯂꯤꯝ 35 ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯟꯗ꯭ꯔꯩꯗꯒꯤ MD ꯁꯕꯔꯈꯥꯟ 19 ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯋꯥꯏꯜ ꯃꯥꯎꯟꯇꯦꯟ ꯒꯣꯠꯁꯤꯡ DI ꯇꯥꯇꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯛꯂꯤꯕ ꯍꯥꯃꯦꯡ ꯃꯈꯜꯅꯤ ꯍꯥꯏꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ 4 ꯃꯊꯪ ꯎꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯕटाꯂꯤꯌꯟ ꯑꯃ ꯊꯝꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯀꯁꯨ ꯎꯅꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 4ꯒꯤ ꯅꯨꯡꯊꯤꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯤꯡꯂꯛꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ, ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ, BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯀꯁꯨ ꯃꯊꯪ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯀ ꯎꯅꯈꯤꯕꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯁꯨ ꯌꯥꯎꯈꯤ ꯎꯅꯕ ꯑꯁꯤꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ
ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ TA ꯒꯤ ꯕꯠꯇꯥꯂꯤꯌꯟ ꯑꯃ ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯒꯁꯨ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯈꯤ꯫ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯎꯅꯕꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯂꯣꯁꯤ ꯗꯤꯈꯣꯁꯨ ꯌꯥꯎꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯁꯣꯛꯆꯤꯜꯂꯨꯔꯕ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯍꯦꯟꯅ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒ ꯂꯣꯏꯅꯅ BJPꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯔꯇꯤꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯒꯁꯨ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ BJP ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯅꯕ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯌꯥꯔꯤꯕ ꯃꯈꯩ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯕꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯥꯏꯈꯠꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯅꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯀꯁꯨ ꯎꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯅ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ M. ꯁꯤꯟꯙꯤꯌꯥꯒꯁꯨ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯎꯅꯕꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯂꯣꯁꯤ ꯗꯤꯈꯣꯁꯨ ꯂꯣꯏꯅꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯄ ꯄꯣꯂꯣꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛ ꯁꯦꯜ ꯊꯥꯗꯔꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯁꯤꯕꯔꯥꯖ ꯁꯤꯡ ꯆꯧꯍꯥꯟꯒꯁꯨ ꯎꯅꯈ꯭ꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯅꯥꯀꯩꯊꯦꯜꯒꯤ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖꯇ ꯂꯥꯟꯃꯩ ꯊꯥꯔꯝꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯪꯂꯛꯄꯗ ꯂꯦꯐꯂꯦꯟ ꯈꯨꯜꯗꯒꯤ ꯂꯥꯐꯔꯛ ꯀꯨꯀꯤ ꯈꯨꯜ ꯇꯝꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ ꯑꯃꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯅꯥꯀꯩꯊꯦꯜ ꯚꯤꯂꯦꯖ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯖꯨꯔꯤꯗꯤꯛꯁꯟ ꯆꯜꯂꯤꯕ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖꯇ ꯂꯥꯟꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯅ ꯁꯤꯅꯥꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯂꯤꯇꯥꯟ ꯄꯨꯂꯤꯁꯇ ꯍꯪꯕꯗ ꯂꯥꯟꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯨꯝꯂꯦ ꯑꯃꯁꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯍꯦꯜꯂꯛꯄ ꯐꯥꯎꯕꯗ ꯃꯨꯠꯊꯠꯄ ꯉꯝꯗꯅ ꯆꯥꯛꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯒꯤ ꯇ꯭ꯔꯤꯁꯨꯔꯤ ꯇꯨꯔꯦꯜꯗ ꯕꯁ ꯇꯥꯁꯤꯟꯕꯗ ꯄꯦꯁꯦꯟꯖꯔ 19 ꯁꯤꯈ꯭ꯔꯦ, 23ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯅꯦꯄꯥꯜꯒꯤ ꯄꯣꯈ꯭ꯔꯥꯗꯒꯤ ꯀꯥꯊꯃꯟꯗꯨ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯄ ꯃꯤ ꯄꯨꯕ ꯕꯁ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯗꯥꯗꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯨꯖꯤꯔꯤ ꯃꯅꯥꯛꯇ ꯂꯩꯕ ꯇ꯭ꯔꯤꯁꯨꯔꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ, 23ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ PTIꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕ ꯕꯁ ꯑꯗꯨ ꯄꯣꯈ꯭ꯔꯥꯗꯒꯤ ꯀꯥꯊꯃꯟꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯋꯦꯗ ꯌꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 1:30 ꯇꯥꯔꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯊꯃꯟꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 40 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯕꯁ ꯇꯣꯡꯗꯨꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯆꯠꯄꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯎ ꯂꯩꯈꯤ꯫ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯕꯤꯁꯅꯨ ꯄ꯭ꯔꯁꯥꯗ ꯚꯠꯇꯥꯅ ꯕꯁ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤ ꯀꯟꯕꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯕꯤꯁꯅꯨ ꯄ꯭ꯔꯁꯥꯗ ꯚꯠꯇꯥꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯕꯨ PTIꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 18ꯀꯤ ꯍꯛꯆꯥꯡ ꯂꯧꯈꯠꯄ ꯉꯝꯂꯦ꯫ ꯃꯤ ꯀꯟꯕ ꯇꯤꯝꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯥꯌꯣꯛꯅꯔꯕ ꯕꯁ ꯑꯗꯨꯗꯒꯤ ꯑꯁꯣꯛꯄ ꯄꯦꯁꯦꯟꯖꯔ ꯀꯌꯥꯃꯔꯨꯝ ꯂꯧꯊꯣꯔꯛꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄ ꯃꯤꯑꯣꯏ 19 ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯅꯦꯄꯥꯜ ꯑꯥꯔꯃꯤ, ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯄꯨꯂꯤꯁꯅ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯦꯖꯤ ꯑꯃ ꯅꯣꯡꯃꯩ ꯃꯔꯨ 50ꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ KCP FFLꯒꯤ ꯂꯝꯂꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯗꯦꯝ ꯖꯣꯏꯆꯟꯗ꯭ꯔ ꯑꯦꯂꯥꯏꯁ ꯏꯅꯥꯎꯕ 85 ꯀꯧꯕ ꯀꯦꯗꯔ ꯑꯃ ꯂꯝꯂꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯥꯃꯨ ꯂꯝꯕꯦꯜꯗꯒꯤ ꯐꯥꯔꯦ꯫ ꯃꯉꯣꯟꯗꯒꯤ 7.6x39mm AKꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 39 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯗꯤꯕ꯭ꯔꯨꯒꯔꯗ ꯇꯥꯒꯗꯕ ꯄꯦꯁꯦꯟꯖꯔ 194 ꯇꯣꯡꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃ ꯏꯝꯐꯥꯜꯗ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ꯫ ꯑꯄꯔ ꯑꯁꯥꯝꯗ ꯎꯐꯨꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟꯖꯔ 194 ꯇꯣꯡꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃ ꯗꯤꯕ꯭ꯔꯨꯒꯔꯗ ꯊꯥꯕ ꯌꯥꯗꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯏꯝꯐꯥꯜꯗ ꯗꯥꯏꯚꯔꯠ ꯇꯧꯍꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯈꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯒꯣꯅ ꯆꯂꯥꯏꯕ ꯐ꯭ꯂꯥꯏꯠ 6E6457 ꯑꯁꯤ ꯑꯍꯃꯦꯗꯕꯥꯗꯇꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯗꯨꯅ
ꯗꯤꯕ꯭ꯔꯨꯒꯔ ꯇꯝꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯂꯣꯛꯄ꯭ꯔꯤꯌꯥ ꯒꯣꯄꯤꯅꯥꯊ ꯗꯣꯕꯣꯂꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯑꯌꯨꯛ ꯄꯨꯡ 10:10 ꯇꯥꯕ ꯃꯇꯝꯗ ꯄꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯗꯤꯕ꯭ꯔꯨꯒꯔꯗ ꯑꯌꯨꯛ ꯄꯨꯡ 11:15 ꯇꯥꯕ ꯃꯇꯝꯗ ꯊꯨꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯗꯥꯁ ꯁ꯭ꯇꯣꯔꯝꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯇꯥꯕꯗ ꯁꯥꯐꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯎꯐꯨꯜꯒꯤ ꯅꯣꯡꯂꯩ ꯑꯗꯨꯒ ꯃꯇꯝ ꯆꯥꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯩꯈꯨ ꯀꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯀꯨꯡꯁꯤꯜꯂꯛꯄ ꯃꯔꯝꯅ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯦ꯫ ꯃꯔꯝꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯐ꯭ꯂꯥꯏꯠ ꯀ꯭ꯔꯨꯁꯤꯡꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯏꯝꯐꯥꯜꯗ ꯗꯥꯏꯚꯔꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ 194ꯃꯛ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯤ꯫ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯐꯠꯇꯕꯗꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯁꯦꯐꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔꯁꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯚꯔꯁꯟ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯃꯇꯨꯡꯗ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯗꯤꯕ꯭ꯔꯨꯒꯔꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯐꯔ ꯖꯣꯟꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯜꯅꯤ꯫ ꯀꯣꯇꯨ ꯕꯐꯔ ꯖꯣꯟꯁꯤꯡ ꯑꯁꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯂꯤꯕ ꯂꯩꯏ ꯑꯗꯨꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯚꯦꯂꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯗꯔ ꯍꯤꯜꯁ ꯀꯥꯡꯄꯣꯛꯄꯤ ꯌꯥꯎꯅ ꯀꯨꯀꯤ ꯖꯣꯟꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛ-ꯁꯦꯟꯕ ꯑꯃꯗꯤ ꯁꯦꯐ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯀꯣꯇꯨꯒꯤ ꯑꯀꯟꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯇꯧꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯇꯅꯕ ꯊꯝꯕ ꯖꯣꯟꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯣꯟꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯤꯖꯤꯀꯦꯜ ꯑꯦꯇ꯭ꯔꯣꯁꯤꯇꯤ ꯆꯠꯊꯕ ꯕꯦꯔꯤꯌꯔ ꯑꯃꯒꯨꯝ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯤꯕ ꯑꯁꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ ꯁꯦꯟꯇꯔꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ, ꯏꯀꯣꯅꯣꯃꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯊꯧꯁꯥꯗꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯀꯣꯇꯨꯒꯤ ꯀꯣꯔ ꯑꯣꯏꯕ ꯗꯤꯃꯥꯟꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 239(a)ꯒꯤ ꯃꯈꯥꯗ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯊ ꯂꯦꯖꯤꯁꯂꯦꯆꯔ ꯑꯁꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯐꯣꯔꯁ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯀꯟꯁꯤꯂꯤꯌꯦꯁꯟ ꯑꯣꯏꯅ ꯆꯤꯡꯒꯤ ꯀꯨꯀꯤ-ꯖꯣ ꯑꯃꯁꯨꯡ ꯚꯦꯂꯤꯒꯤ ꯃꯩꯇꯩ ꯄꯨꯟꯁꯤꯟꯗꯨꯅ ꯒꯤꯅ ꯅꯣꯔꯃꯦꯜꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯃꯤ ꯁꯥꯝꯂꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫